Technopol District ki Haikak Pokpi Dalaiba Mission Blind School da Masagi Oiba Mathau Tauba Suglak Laktaba Oza Amadi Staff Singi Mathakta Lainga ki Mari Lainabo Authority na Matik Jaba Action Laukat Piyu Haina Maring Students Union na Taksilakli Imphal gi Major Khulda Laiba Manipur Press Club ta pangthokhiba paugi mifam amada Union asigi President Sontrun Dangshawana Blind School asida punna mahiroi kuntragani thoi lai Teaching staff ki masing na kungani thoi ni aduga non-teaching staff na taret lai School asigi section asi January 10 dagi hauki adubo Union asina tha asigi mangada school asida yengshin ba chatpa matamda oza mapan amadi regular oina lairame aduga non-teaching staff amakhakna regular oina ani amana marak-marakta aduga mari amana chang naina karamde haina mara sirakli School asigi mahiroi sing asigi khallaga school asigi oza singna chang naina school kaduna mahiroi sing asigi career gi kanbiyu laingak na sumityang changbiyu hairakli Koina principal da hangu tamda mokoi excuse se buffer zone ne buffer zone di sukna dati haikak pokpi habis haikak pokpi gi tungda bijoypur leri police station su leri army gi camp su leri yamna safe oibam phamni haikak pokpi habis aduna adugi excuse ti tawbiganu haina oza sing da so I request to jabani oza mayamna tolok kaktang enjoy tawraga satra gi class sing lobi da habse yamna laibak thibini haina hainingi appeal tawjari that teaching non teaching staff mayam yam thuna classing regular in the low view akoina inspection satpa matamda muka kano tawragadi amna akanba hesitation so lakpa yai ansam ge level da so akoina puthokpa yai